खुरुमजरी इमेज पाउदम मियंग ताबिर बखवाई पुनमकु अहानबद केट्री में मोनिंद्रो न तराम नोकचरी ngасigi maruiba pau चीफ मिनिस्टर एन बीरेन लौमी लिसिंग मंगा चमापन मरिफुदा निंगथम मरु मरांगसी यंतोक्रे स्टेट असिदा कोविड-19 लाइटन सिकिबा मिगी मसिंग हुमंगा सुख्रे लोइनना हौजिक फाउबदा इंडिया की कोविड-19 एक्टिव केस पुन्ना लाख मापन लिसिंग निफुतरे चामंगा हुमुरा तरु ओइरी हौजिक ngасigi मपुंगेबा पाव मुगलोबिरसी मिशन फॉर इंटीग्रिटी डेवलपमेंट ऑफ हॉर्टिकल्चर मखादा ngasi खोंगाम पाट लेरिबा हॉर्टिकल्चर फार्म ट्रेनिंग हॉल पांगथोकपा थोइदोकपा थोरम अमदा लौमी लिसिंग मंगा चमापन मरिफुदा लौ लोकपा लोयरगा निंगथम मरु मरांग सिंह थानब चीफ मिनिस्टर अमदी माकी काउंसिल न सरू यादुन यंथोक्रे IMDH की मखादा इंग लिसिंग अनि कुनमाथोय की फार्म सिंगदा मरु मरांग यंथोकपगी थोरमदा चीफ मिनिस्टर न फोंगदोखिबदा लेंगाक असिना हॉर्टिकल्चर मसु एग्रीकल्चर सेक्टर दा इकोनॉमी यंग थमदुना चाना थानो पोथोक सिंग मिपान तांगदना बकन होनरी मतम खरगी ममांगदा हॉर्टिकल्चर पोथोक सिंग मपान दा थादोकपा हौरे अखनब पोथोक खर पोथोकनबा तोंगान तोंगानबा कमिटी सेमदुना मखोगी रिपोर्ट लाकबा हौरे मसी लौमी सिंगना थबक कन सुबदगी ओइरकलिबनी मसीदा लेंगांगन ओइथोकपा याबा मतेंग पांगनबा लई हाइखि चीफ मिनिस्टर मखा तारदुना पुथोकलिबा मतम की ओइबा मना मसिंग लीदुना थमनबा कोल्ड स्टोरेज इम्फाल ईस्ट अमदी वेस्ट अमदी चुरचांदपुर सागतपा हौरे हौजिक नीलकोठीदा लेरिबा फूड पार्क कोल्ड स्टोरेज असी पाकथोक चाउथोकनबा थौरांग लेरे MLA मिनिस्टर सिंगना एगी हाइबा थादोक्तुना मियामगी सेवा तौमिनासी ngasi manipur da on ma last 3.5 years for the family or kusunga me karigino praja singa ekune ekoi tawri Kamerawan, yang kana wa social media la kare, social media ni kuta ang dapina prajas, nasi kisu si kai tha, loe na kodam kare, ako ni pili si kare bus, matamanga kunmanate, seng sak ya thok hai, maru marang ya thok hai, sida di yanga, practically, field di yong, ado somna na only field di yong nile, ado mbak kare, ado nani, aina. Anything मेरे खुदाम का प्रोजेक्ट हमें लगा प्रोग्राम सेम का हमें लगा उधर भी नहीं मरु मरांग यंतोकपगी थोरमदुदा अवांगबो निउमाई CAF and PD Minister TH Satyabrata Education Minister S Rajen Agriculture Minister Olukhoy Khetrigau की MLA N Indrajit su saruya की हाइरी इराबोट डे थौरम लाकपदा मणिपुर की चीफ मिनिस्टर एन बीरेन स्टेट असि मियामदा याइपा पाउजल पिरकली चीफ मिनिस्टर ई पाउजलदा लमयानबा इराबोट सकलोन यामबा लुचिंगबा अमा ओइरमी महाग फ्रीडम फाइटर रिवोल्यूशनरी सोशल एक्टिविस्ट अमदी कवि अमसुंग स्कॉलरसु अमसुनी सहितगी लमदा स्थान खोनबदा अमसुंग समाज की तोल तारबा सिंगबु पुखत पीनबगी दमकता मांगना लौरम थौदांग सिंथानिंगाइनी मांगना तोआन तोआनबा कांगबु जाति सिंगबु अमत ओइबगी वखलोन पुरकनब होनरम सिंग हौजिकसु काउनद्री लुचिंगबसिगी चाम कुनमरी सु मपोक कुमोन थोरम लाकपदा एखोई खुदिंगना इसागी ओइजबा हाइबा वखलोन थादो तुना अनोबा मणिपुर अमगिदमक लमयानबा इराबोना सागत चरबा वखलोल अदुदा तुंग इनबा फिरेप लौरसी हाइरी वर्क्स मिनिस्टर TH बिस्वजित नसु लमयानबा इराबोट की चाम कुनमरी सु मपोक कुमोन लाकपदा मणिपुर मियामदा हराव तयामबगी पाउजल पीरदुना मणिपुर मियामगी दमकता मपोंसी कथोक्तुना थबक तौरम्बा अखोगी सेंगलबा लुचिंगबा असिगी मपोक कुमोन थोरम लाकपसिदा स्टेट असि इंग तप्पा अमसुंग अपुनबगी सक्तम मपुरकनबा लुचिंगबा असिगी ममल यामलबा वखलोन सिंग अदु निंगसिंगलसी हाइरी
Manipur da haukiba pung kunmari asida apunma mioi chani humpumapan nauna COVID positive oiba thenare mioi amana lekhidre aduga mioi yankai tare na discharge tawkibadagi Manipuri oina COVID-19 confirm case lising tara chatret nipotaruk sukre COVID-19 amaram warga lekhidabagi masingna humpumanga recover tawkibai masingna lising nipan sumna kontra mapan amadi active case tana lising aniga chatruk nipunithoi laiduna state asigi recovery rate sada humudra mari dasmik nipan suino yaure ngasi positive oikiba singadu general population dagi zani kontra mathoi central armed police force tagi kontra nipani makoi rims ta kontra humdoi jenims nipunithoi kamjong da taru none da taramanga kaksing da ani swiss hospital da ama ziribam da mari imphal west da kun raj medicity da tara sija hospital sa taret Imphal East manga Bishnupur da ama Mothers Care da ani Senapati da ama Churachampur da ahum RD Wing da ani Tamenglong da kontra Kangpokpi da manga Tenokpal da tara Thaubal da nipu humdoi Ukhrul da ama Chandel da manga Babina Diagnostics da tara taret Samaritan Hospital da ama Hillside Hospital da ama CMC Hospital da ama Imphal Hospital ama positive oiba thina kibani General population ki mioi chani kontra ma thoi manung mioi maridi mapandagi halakhiba singni ataina akaknaba travel history laitaba local ngaktani positive oirba purumak lokot laga covid care facility singda thamduna medical precautionary measures sing lokot paga loinana makhoi ge contact tawnoramba sing ticket pahukre haukhiba pung kunmari se lekhidra mioi aduna Imphal East district tagi chai yankhima thoi surba pani Mark Jennings lekhidabani aduga discharge tawkiba singduna CCC Lamboy Khonang Khongdagi kontra taru CCC Kaksing dagi taru TK Ukhrul dagi ahum amadi Jennings dagi nipani hairi Kaksing district ki ngasi nungtil pungani fawda laikiba COVID-19 update ki matung ina ngasi su district asigi COVID-19 confirm case masing chahum tarada lairi mioi nipana narubadagi faraktuna discharge tawkibadagi district asigi oina discharge tawkibai apun masing sani niputaruk sukre active case ta humphumari lairi district asida thamliba containment zone masingna mari oiri Kaksing district ta hangba covid care center danga sinungthil phawbada apunba patient chama marifumanga admit tawrakibada patient chama kunmathoi naba phabadagi discharge tawkre patient kuntra mangana housing center asida thamduna layengli atei patient singna toan ba CCC singda thamli aduga district asigi apunma mioi lising manga chani marfudra mapan gi sample logduna covid-19 gi sample covid-19 gi test tawna ba thabada mioi lising manga chani yankai taro ki test result lakli mioi nipu humdoi gina pending da lairi hairi COVID-19 license asina maram moiduna Myanmar government ki Tamu Town ki district administrator Mr. Q Win Una thokpa order amagi matung inna Indo Myanmar Friendship Iron Bridge gate number 1 amadi gate number 2 asi October ki tang kunthra mathoi fawba Myanmar side ko ina makha tana thinki gani hairi Manipur ki hill district singda mathau tawriba MGNREGS ki staff sing regular tahallu haiduna ngasi all Manipur hill districts MGNREGS Employees Association gi thawmi singna wakat khongchat chatkre association asi gi thawmi cham henbana saru yaduna minu thongdagi CM Banglo tamna lakhiba khongchat adu North AOC gi hotel classic mapa yoromdaida police singna thattuna makhatana chathan khidre ngasi khongchat aduda saru yakhiba all Manipur hill districts MNREGS Employees Association Ukhrul branch secretary CH Ramkaina Hill District की staff सिंगदगी कोन थबक चंखिबा Valley District की staff सिंग हौखिबा कांग्रेस लैंगा की मतमदा इंग लिसिंग नि तरा तरुक्ता रेगुलर तहानख्रे मतम अदुदगी हौना Hill District की सु रेगुलर तहान बिनबा लैंगा की मफमदा कयारक हन्ना ताकनदुना लाखी divide and rule policy की मवोंगदा चिंगतम अनिदा खेतनबा लहेलिबा असि अथुबा मतमदा सेमदोक्तुना Hill District की staff सिंगबसु रेगुलर तहानबियो अथुब मतमदा employee chama kunmapan nasibu regular post haptrabadi makhatana akanba khongjang sing changsil haina mahakna phongdokhi demand government to regularize all the hill district MGNS employees like the valley counterpart
Until the government regularize us, we will keep on agitating and we'll keep on fighting for our rights. Manipur की Assembly Constituency की सीट हुम्फू की मनुंग दा तरा हुमदोई हांगदुना लैरिबा सिगी मनुंग दा सीट अनी की मिखल लालिबा नवंबर की तांग तरेत पांगथुक लगनी अमदी नवंबर तरा दा वोट थीरगनी मिखल असिगी मतंग दा ECI ना थोक्यबा नोटिफिकेशन की मतुंग इना हाइरिबा constituency अनी 34 वांजिंग तेंथा अमदी 3 लिलोंग एसी की मेरेप चे पिसिनबगी मतम अक्टोबर तरा हुमदोई अक्टोबर कुन फाउबा नी अदुगा October Kunmathoida scrutiny Pangtokani Amadi October Kulumdoidana withdrawal of candidature Wagani Haina Nasi Lampel Dariba CEO gi office ta Pangtokpa Paumi Singa Unabada additional CEO Ramanandana Fongdokre Mang Hai Mikalgi Matam Lepkibagi Matung Ina Nasidagi Tawal District Election Court of Conduct Kudatagi Chatnabahore Haiba constituency Aniasigi Mikalda Punna voter listing humpu humdoi Satruk Taramathoina vote Tadanagani. Lemoriba constituency gi Mikal ECI na tolpa notification gi matung ina Pangtokani haina Mana Makataki. Dero poll gi vote tawdabal limit asina November tang tarit. Aduga vote masing TV counting of votes sina November tang tara. Aduga election process asi election gadabal limit asi gi November tang tara ga dipoi. Election Commissioner Matam Sigate Kiba Lunana Model Code of Conduct announced Taukraba Matum Kogi Manipur Asu Haiba Kendra Asina Ladiba entire district Tawal the entire district Code of Conduct Sikutaki Satnaba Hore. All Manipur Kidney Transplants Welfare Association the member Weriba Singh Hidak Lemna Panganbiu Haina. All Manipur Kidney Transplants Welfare Association gi Media Advisor Panjobam Lana Jitna Apil Torokli. Nasi Association Nasigi Tera Kamnam Lerak Sadokpam Lekai Infal the Leba Office the Pangtu Kiba Paugimi Pam Amada Lana Jitna High Kidney Transplant Toriba Peasant Singasi Ayambana later Larabana Henmaga Kambuni. Peasant Singasi Masagi Haksangi Pibam Matu Ina Ta Amadulapali Sing Taradagi Kuntra Faugi Hidak Sari. Hariba Hidasi Tana Bohona Bada Awaba Kaya Mayok Nei Punamagasi Ubiraga Manipur ki Chief Minister na Association na Hijakiba Pizakiba application adu Kangbiduna kidney transplant patients singi hidak lemna pibinaba Hijarakli. Football Development Program gi Makada Kekru Yairi Club Yairipo KYCY na Sinduna Club asi ground da tha ahum chupna chathagadaba football coaching camp ki saruk ama oina under 17 FIFA World Cup ta saruk yaraba international football player Kiam Amarjit Singana coaching camp aduda saruk yariba sanaroi singa interaction ithorum ama ngasi pangthokre loinana sanaroi sina afaba lamchat sajat thaksi khasi afaba chinjak khangba kanba kan honaba amadi mapung phana hakchangbu pothaba haiba singasi yamna maru oi haina phongdokhi. Manipur State Legal Services Authority Imphal Amadi Department of Justice Ministry of Law and Justice Government of India Anina signed Tamil Kiba MOA Gimatung Ina Manipur Gisingi District Tareta Legal Aid Clinic Kunmanga Hongdok Kray Legal Aid Clinic Kunmanga Chingi District Tareta Hangdok Kiba Adu Access to Justice NE and JK Project Kimakada Hangdok Kibani Adubu Hariba Legal Aid Clinic Sing Asida Thadaramba Fan Makatana Ministry na Pirak Taraktaba Namaram Warega Access to Justice NE and JK Project Makada Hankiba Legal Aid Clinic Sing Lalibo Tha October Tang Amadagi Shutdown Torgani Haina Manipur State Legal Services Authority Infalgi Member Secretary Thadrokpa Cherot Amana Fongdorli Ngasi Ningol Club Hairok na Sinduna Club Asigi Mayai Sanglen Hairokta Irabot Amasung Ngasigi Kunai Haiba Wakalolda Lamjanba Irabot Ningsing Thorum Pangthokre Ngasigi Thoromaduda Coalition Against Drug and Alcohol Kadagi President Hizam Priyokumar na Athuiba Mitunglen Ningol Club ki President Sophia Khundongbam na Thorum Mapu Amadi Patriotic Writers Forum Manipur ki Secretary Rakesh Naurem Amasung MS Purnima Enterprises ki Proprietor Ningomam Ongbi Ranibla Anina Akano Mitunglen Oina Saruyaki
Irabot amasung ngasi khunai haiba hiramasida Manipur State Council CPI gi former secretary Langol Iboyamina special talker amo oina wangang laduna hai Anoba Manipur khunai ama semnaba honaramba luchingba ama hairagadi lamyanba Irabot ni Magna khunai sigidamak lobiram liba tawdang kaya adugi kudung ngasi gi mirol sina inba ngamlabadi anoba khunai ama sembada line thokani Tharumgi chief guest oina saruk yakheba kadagi president Hizam Priyakumana wafam kaya phongdok aduna haikibada kumja lisingni tara taret lingkhat keba ningol club haiba loop asina Tawruk liba tabak thorum sing asina malembi nupi oibi singda anoba paujel kaya pirare Manipurda nupi gi oiba club ama hairagadi ningol club na ahan oire asiguma club asina lamdam asigi nupi singi sermit loan phagat laknaba honarakani haibagi thajaba lei haiki ngasigi tormaduda club asigi library ama thamnabagi damak thamnabagi pandamda tongan ba makhalgi lairik yangkai club ki president guest of honor oina saru yakiba Rakesh Nauremna khusunaki Lamjan ba Hizam Irabot ki mapok kumon thorong mari lena tatharakiba social service ngasi losin khrei ngasi aroi benumita social development youth club more hainong makong lekai amadi citizen welfare club more bazar lekai anina su magi lekai adugi akoi bagi mafam kaya da social service ki thabak tatakhrei Social service adu Meitei Council more amadi all community development organization more anina hayeng pangthok kadoriba cham kunmari suba lamyan ba Hizam Irabot ki mapok kumon thorumgi saruk am oina tatakibani hairi Chaliba thasigi haukiba tang kun tarukta aimol tingnung hut amadi aimol kunyai khul anigi marakta thokiba thoningdaba thokdok adu chingtam nupi apun balup chinalup palelna yaningda phongdorakli Chinalup ki president na thadrok patirol aman hai numit tugi thokdokta aimol tingnung hut ki pastor Thangjalal gi punsi lemon kiba amadi khul animaki khunja kaya aso opanangan kibadusu yaningde Manipur legang na khul anigi nungsi chanaba marup oibagi lambi purakpa yaba solution ama pubiraknaba Chinalup ki maikaidagi lenga ki pungning singsinlakli Manipur ki chief minister na lamdam sigi artist sing gidamak khanbiduna artist sing da tengbang kaya pirgani hanan lauthorakpabu taram okchaba oina Manipur State Sumang Lila Council amadi theater mirror anina konung mamang da leiba art and culture complex luna na sengdokre social service asida lilaroi cham amadi oja kunlomna saru yaki ayuk pung 8 tagi horaga lunch break thamduna nungtil pung mari fawa social work program chataki Social service ka mari lena Manipuri Chief Minister na Art and Culture gi Vibhag asibu pairak pada Manipur State Sumang Lila Council gi lifetime secretary Sagrakpam Hemantana nungaiba phongdoraki Celebration Committee Kakching BJP Mandal na sinduna cham Mari Suba Pandit Dindayal Upadhyay gi mapok limit palan thoram ngasi Kakching Pajilekai Makha Logda leba BJP Manipur Pradesh ki special invitee Naurem Nabachandra gi Sanglenda Pangthokre Tarmaduda BJP Manipur Pradesh ki special invitee Naurem Nabachandra BJP Manipur Pradesh ki secretary S Premita BJP Kakching Mandal gi vice president SS Inawi amadi atai saknariba miwe kayana president members sing oina saruk yaki Thorumgi saruk ama oina laikhidraba Pandit Dindayal Upadhyay gi photo da miyam leisu katuna ikai khumnam utki Thorumapugi warol piraduna Naurem Nabachandra Pandit Dindayal Upadhyay gi punsi wari amadi mahangna Indian politics ta lawkiba thogdang sing loinana mahangna miyam gi damak hona biramba ngasigi mirol na tamjaningai oiba chatlamba niti niyom singi matangda wafam kaya phongdoki Housing, da housing labor Samasida, society asida. Pibanga, say Taragan to him doigi. Adunaba, Angamana, Mahaki, Mama Mapa de Lyra, Mie Vajati the Popamatamda, Mahaki ni have Kanagamantana, Matin Pambing and Litana, Aduna, Horaki, Adumadin Diana, Nasi Miami, Maki Wakalon. Senior Citizens Forum Kakching gi Executive Committee gi warepna sok lisini 12 dagi sahi khudingi October tang amada leptana pangthorakpa
फोरम की अखनब मालेम अहल ओरबसिंग निमित की पालन थौरम का इरोइनना लमदम असिगी सही मरफुद्रा सूरब अहल ओरबा ओरबी सिंगदा ngamjaba kudol pot kataduna yai pathawni jabagi thorum kumsi sahi ko inadi malem sinba thungna sandorak liba tamtiraba covid-19 laichit lanthengna ba lenga ki SOP na ahal oiriba singidi hen kan athingba leibana thorum asi pangthok taba haina lepnare haina Senior Citizens Forum Kakchingi Executive Committee ki chairman amana phongdorakli loinana thorum asi pangthok tabagi damak mari lainaba punamakta ngapinaba su forum gi pankidigi hairakli cherol asin makha taribadi sahi sigi October ama malem gi ahal oiraba singnamit lakpada lamdam asigi ahal oiraba oiribi punamak tamthiraba covid-19 laichat nanghan bidana nada yaktaba punsi nungsangba pinabinaba isoru phumda thaunijari hainasu phongdorakli Laibak asida COVID-19 laichat tagi phagalapagi chang asi hengat paleptre haukiba pung kunmari manunda mioi lising marfum manga rom phakiduna laina asidagi phakibagi apunma masing lak yakai mathoi henkre phakibagi chang asi chada pabda marfum doi dasmik suino ama yaure Health Ministry na haikibada positive case ki chang asi chada taramanga dasmik mari anini phakibana active case ki masingdagi saruk manga henkre Bihar, Tamil Nadu, West Bengal, Rajasthan, amasung Gujarat yaurga state mapanda phakibagi chang chada marfu henki layong asi ngalingai de khangdokpa paksana test tauba amadi hospital sing phajana treatment pibadagi phakibagi chang asi hengat khibani hairi India da COVID-19 dagi sikibagi chang su malem gi yenabada yamna namely housing active case ki masing lakh mapan lising ni putare chamanga humudra taruk lay oiri Australian government na COVID-19 na soholaba business amuk phajana hingat hannabagi pandamda digital technology singdai kudong chaba lawrgani haina lokthokre leiba adugi Prime Minister Scott Morrison amasung Treasurer Josh Frydenberg na Australian dollar million sanipan gi thawrang amangasi lokthokki masina online business ta kanama pigani haiki online sinaduna government servicing minute taramangai manungda anoba business ama hongdopang ngamalagani hairi thawrang asigi makhada laubada potchai sabada khanidai pothok lokthokpada logistics amadi financial service singda leibak adugi 5G network na thabak tawba yahalagani hairi covid-19 laicina sohonba horakpadagi yamna thuna business sing online da onthoki haina Prime Minister Scott Morrison haiki Tharang asina Australia ki economic recovery da yan mateng piri haiki Treasurer George Frydenberg na su aikibada leipak adugi digital infrastructure package na Australia ki gross domestic product asi inglasini kunmari dadi Australian dollar billion taruk dasmik mari yorgani haiki Hauzik aroibada maroiba pau amuhana pizari Chief Minister N. Birena Lomi Lisimanga Chamapan Marifuda Nintham Marumarangsi Yentokre State asida COVID-19 laichana sikiba migi masing humanga sukre Loinana Hauzik Pawbada India gi COVID-19 active case punna lakh mapan lising niputare samanga humudra taruk oiri Ngasigi damakta di image Paodam matanga se losinjari miyambo amukana khurumjari